Good morning. Ngasi irai numit ko. Irai numit ke card ki message eminar se irai numit se number ahambada number 71 lere aduga color na ko gi sky blue gumba kai gumba dumai sina bibe ai ko. Adu Friday da ina sum chak thongba khopa da hapo habje gi katang hapa su phai ko sigi numit se da. ꯑꯩꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯀꯩꯅꯣꯝ ꯍꯥꯞꯄꯣ ꯁꯨꯝ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯘꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯤꯇꯪ ꯊꯥꯗꯕꯤꯌꯨ ꯑꯌꯨꯛꯇ ꯍꯥꯞꯍꯧꯗ꯭ꯔꯦꯅ ꯈꯜꯂꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯗꯥꯡꯒꯤ ꯊꯣꯡꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯤꯌꯨꯀꯣ ꯆꯥꯃꯁ ꯃꯆꯥ ꯇꯪꯈꯥꯏꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯖꯁ ꯃꯃꯤꯡꯒꯤ ꯑꯣꯏꯅꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯊꯥꯛꯄ ꯑꯣꯏꯅ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯊꯣꯡꯉꯤꯕꯗꯨꯗ ꯑꯦꯗ ꯇꯧꯁꯟꯕ ꯋꯥꯅꯤꯗ ꯀꯩꯅꯣꯃ ꯑꯗꯣ ꯀꯣ ꯑꯍꯥꯟꯕꯗ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯀꯥꯔꯠ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯆꯨꯁ ꯇꯧꯕꯤꯔꯁꯦꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯥꯔꯠ ꯅꯝꯕꯔ 2 ꯀꯥꯔꯠ ꯅꯝꯕꯔ 3 ꯀꯣ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯈꯟꯕꯤꯔꯁꯦ ꯑꯍꯥꯟꯕꯁꯦ ꯈꯟꯁꯤꯔꯥ ꯑꯅꯤꯁꯨꯕ ꯈꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯁꯨꯕ ꯈꯟꯁꯤꯔꯥ ꯍꯥꯏꯕꯗꯣꯀꯣ 1 ꯈꯟꯕꯀꯣ ꯍꯥꯏꯗꯤ 1ꯒꯤ 에너지 ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯐꯔꯁ ꯀꯥꯔꯠ ꯀꯣ ꯐꯔꯁ ꯀꯥꯔꯠꯁꯦ ꯀꯣ ꯈꯤꯇꯪ ꯗꯤꯁꯑꯄꯣꯏꯟꯇꯦꯗ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯗꯕꯩꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯗꯤꯁꯑꯄꯣꯏꯟ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯀꯣ ꯀꯩꯝ ꯇꯧꯒꯅꯣ ꯍꯥꯏꯗꯤ ꯐꯣꯀꯁ ꯇꯧꯋꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯅꯍꯥꯟꯒꯩꯀꯣ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯁꯦ ꯁꯦꯇꯤꯁꯐꯦꯛꯇꯔꯤ ꯔꯤꯖꯜ ꯂꯥꯛꯇ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯇꯥꯔꯒꯗꯤ ꯅꯪ ꯍꯣꯠꯅꯒꯗꯕ ꯈꯔꯒ ꯋꯥꯠꯂꯤꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯋꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯣꯠꯅꯧꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤꯗ ꯑꯣꯏꯈꯤꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯇꯨꯡ ꯇꯥꯕꯗ ꯑꯣꯏꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯇꯧꯒꯅꯣ ꯍꯥꯏꯗꯤ ꯔꯤꯒ꯭ꯔꯦꯠꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯗꯤꯁꯑꯄꯣꯏꯟꯇꯦꯗꯀꯨꯝꯕ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯥꯏꯁꯦꯀꯣ ꯑꯦꯐꯔꯠ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯗꯧꯕꯁꯤꯗ ꯐꯔꯁꯠ ꯀꯥꯔꯠꯁꯦꯀꯣ ꯅꯝꯕꯔ 2 ꯀꯣ ꯅꯝꯕꯔ 2 ꯁꯤꯅ ꯁꯤꯗ ꯁꯣ ꯇꯧꯔꯤꯁꯦꯀꯣ ꯀꯩꯅꯣ ꯇꯧꯋꯦ ꯌꯦꯠꯅꯕꯒꯨꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯌꯦꯠꯂꯒ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯐꯦꯚꯔꯗ ꯂꯥꯛꯄ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯂꯥꯟꯗ꯭ꯔꯒꯗꯤ ꯑꯩꯅ ꯖꯣꯏ ꯑꯣꯏꯕ ꯍꯥꯏꯕꯗꯨꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯖꯁꯇꯤꯁ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯀꯔꯃ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯀꯔꯃ ꯐꯔꯒꯗꯤ ꯑꯗꯨꯝ ꯔꯤꯖꯜꯇꯣ ꯑꯐꯕ ꯂꯥꯛꯏꯅꯀꯣ ꯑꯩꯅ ꯐꯠꯇꯕ ꯑꯩꯅ ꯃꯤꯒꯤ ꯀꯥꯏꯈꯤꯕ ꯇꯧꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯐꯕ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯇꯕ ꯑꯗꯨꯅꯤꯀꯣ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯅꯝꯕꯔ 2 ꯅꯝꯕꯔ ꯑꯅꯤꯁꯨꯕꯒꯤ ꯀꯥꯔꯠꯁꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ ꯀꯩꯅꯣꯀꯣ ꯑꯍꯨꯝꯁꯨꯕꯁꯤꯅꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯝꯊꯔꯒ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯝꯊꯔꯒ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯅ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯃꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯌꯥꯝꯅ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯊꯕꯛ ꯏꯪꯈꯥꯡꯗꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩ ꯑꯗꯨꯒ ꯃꯤꯒꯨꯝꯕ ꯇꯤꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯈꯔ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 94ꯗꯒꯤꯅ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 3 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ 13ꯒ ꯃꯤꯅꯤꯠ 19ꯗꯒꯤꯅ 12ꯒ ꯃꯤꯅꯤꯠ 53 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯒꯤ 3ꯒ ꯃꯤꯅꯤꯠ 94ꯗꯒꯤꯅ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 9 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯨꯒ 9ꯒ ꯃꯤꯅꯤꯠ 53ꯗꯒꯤꯅ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 59 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ 13ꯒ ꯃꯤꯅꯤꯠ 19ꯗꯒꯤꯅ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 18 ꯄꯨꯡ 4ꯒ ꯃꯤꯅꯤꯠ 18 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯀꯣ 5:48 a.m. to 10:03 a.m. Then again 11:28 a.m. to 12:54 p.m. ko adagi 3:44 p.m. to 5:09 p.m. then again 18 p.m. to 9:53 p.m. aduga nungdang athengbaina 11:28 p.m. to kainogi ko next day morning gi 4:13 a.m. phawam lere ko sisina khoigi ngasi gi oina afaba timing ko ado sida leire ngasi gi oina card ki message ma'am thank you